Diabetes lainadagi matam sana ngakthokhodravadi heart, brain, kidney yauna hakchangi kayat sing tapna sohlakani haina RIMS Imphal gi Director Professor G Sunil Kumar Saramana fongdorakli. Wafama singasi RIMS ki Medicine Department sinduna Diabetes and Workplace saibi hiramda Pangthokkhre World Diabetes Day lisingani kun manga gi thoramda mahakna fongdokhibani. Thoramadu mari lainana RIMS Hospital gi anoba General OPD Block ta KFT LFT repeat profile amasung HbA1c ki test singlem na tawgi khudong chaba fangan ke loina na IEC material singlem na yan thokhi baga loina na free consultation amasung screening su pangthokhe Thouram aduga mari leina na RIMS ki Director Professor G Sunil Kumar Saramana fongdokhi bada malem gi apunba mising gi chada trama thoirom na diabetes ari balaina asina atu na miyoi ba khunai da khwaidi gi chauna chaitheng piba leina ama ori kumja lisingani yankhai da di leina asina na ba mi gi masing asi chada ni fu yodu na miyoi ba khunai da hena chaitheng pirak pa yabagi wamang gyat pasu laikre adumoina mak haidba leina asi matam chana khangdok pangam haurabadi masidagi ngakthok tuna punsi sangna ma di nungai ni hingmangam mi haike Asi apoigi RIMS ki UOPD block ta World Diabetes Day observe tawri basi apoina Manipur ki prajada health awareness amaina apoigi wasi ki population da diabetes ki hingalai ba chang dai kamaina prevent tawni na tu ga apni lifestyle kamaina change tawni haibu du gi target ta apoina thanjabani diabetes si yam chawwa health burden na mo re world da diabetes makhan ji ani ne apoigi diabetes type 1 type 2 lai re type 2 sina 90% lifestyle related ni apoigi weight hengalakpa adagi apoigi sedentary lifestyle movement tawdaba fast food hengalakpa healthy food chadaba du makhan mayam lai aduga another issue amana apoigi life expectancy hengalakpa haitare apoigi hana 65 70 hingambali hoji 80 90 chahi si loi yonare aduna factors yam yame aduna apoina mayam da pijaningiba appeal si early detection adagi lifestyle change tawraga diabetes si control tawba yai so that diabetes si yam long term da heart ta solai brain da solai kidney da solai neuropathy mayam malai ado apoina phajana control tawraga di adagi complications sing se avoid tawba yai haibasi mayam da thamjading